yingkhat soke khanbasu ngamjada wangna satlibi mele uraroi khanlabra masa teklaba khoimu adugi awaba lagnaribara asonba matauda khangde nangna karige wangna paiba ngamloidaba khoimu natte leirang nangi natik ta kizabani ngairibani nangi nungsi ingit Firipa khoirang koi saunariba chaning taba ngamdraba masada matomta propok saksaba natana atopa pambai leite mahakhaktanabu mapaw machet amatagi fangaktabada khoirang koi saunajabani adubu mangonda mapaw tahalakte haina saurubasu ngamde maru oina chanana ningkhomba lakte haibasidani amuke hena khambalibase nungsi lambi sida ninghannadana chatsira haibasu tamnagi matau makna wakhalda apha apun amagi akibana ngahak leita kihan khangalakli tainafam khangdaba thamoigi nungshibani magi oidribi leirang amabu magi manakta satlade karamna su chairuni karam tauna mana halakpa ngaidoriba chatkidriba phone siso ngahaki phone mai yaudraduna opta kibra natragana taugi matago mabu wahalibra fothapam khangde masa matom talang taknaba aduna maram oiraga sor honi pau ngahak kauthokuna lepi ningsinglai haukiba wari matek tuma kauba leita mikup khode magi wakhalduda changaktuna mabu tattana oliba thodok matek ano maisa nangla punsida awat paleiti akhak paleita maisa hapak pa thodokni haukiba wari ningsingakpada chaina hapak khaknatana harau nungaibagi wakhaltumade leite maphamda namittugi thodokto ura imit mangda Firipa ngai ngamda taha bebe uningman mana chenkhalai bebe gi room gi thongdo kokok thilnak hangdok loi room da ngarang ngangnaramba ani duso thonglomda pulap yingthorai mipai ningai oiba saktham mamamda bebe magale minarimba nupa dugi makhutudagi masagi makhutto sat satoklaga Firipada pakhat thuka tawduna akhi khangnai na yingi Firipa made mamit e thangduna leikre makutta pairamba box macha adusu nanthakre leimaida khudakta phibam semlaga hekta chongsinduna leiramba nupa adubu kinna thindakpa makhongna kawba netpa hori bebe sa pakhatuna kapai saubana kham thinglaba Firipa mabu chingthoknaba khamna bahone adubu ngamlude mana khamba Majing khara phattaba nupado pakna thado o haiba yakidre hanjin sor honaba tanja phau pidana phudari phubaduna pelakraduna arumba flower pot lighting oina mataida khinjaribado changsilaktuna tapai khalei nupado da khangthom thom kidau torok tanja duda bebe khanglaw lawraga Firipa magi makhongduda makhut anina china khonduna kapai tamucho anumai tamucho Firipa sor chawna hontarai laktana flower poto nakanamda langthui sanayai tilo su chensilai langnabado taramale sanayai masu macha thungarani haiduna halakpa tanjani machagi manakta mathakta kakhalakpada langnaba tarakpaduda chensilakpani anghobasu chensilai mayam singduna khamna bonarakpado Firipa changsilakanu haina makutsat inthoklaga khuba utki kiman mana mayam su khongkap ama naksin mangamlude bebe su mapi tai thoktuna tapna hogolei Firipa bebe da yinglaga hangi ma kanano bebe kappi pakhum su pide mataududa khoirang koi saungna manmana makhut khatum chena tasilli bebe nupaduda amuk ying Firipa mangonda amuk su tapna yinglaga sothangna ba khonjelda ai lali tamucho Kingakpa mobile ringtone aduda Firipa ikhangkhangna masadu ni ngayhak mangduna haukiba punsigi tangkang amada tawduna leirure adubo magi mobile aduna kinglakpaduda wakhal tari kanano haiduna yenglubada mama oirangmi kaidorabano khanna Firipa loudspeaker thaduna paikhallaga itan ima sanayai ithu thuraba khonjelda Firipa nang naday machaw bihoi pautang chalam gero anghobaga
ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯎꯕꯤꯒꯤ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯂꯩꯅꯔꯒ ꯁꯤꯔꯒ ꯇꯥꯔꯝꯃꯤ ꯍꯥꯏꯅꯦ ꯐꯤꯔꯦꯞꯄ ꯄꯤꯡ ꯂꯥꯎꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯑꯃꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯃꯁꯤꯒꯤ ꯂꯝꯆꯠꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯑꯃꯨꯛꯇ ꯆꯠꯂꯣ ꯏꯃꯥꯁꯨ ꯂꯝꯕꯤꯗ ꯂꯩ ꯅꯪꯅ ꯈꯔ ꯍꯥꯜꯂꯝꯃꯣꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯔꯥꯡ ꯁꯥꯒꯠꯅꯔꯛꯄ ꯇꯥꯔꯦ ꯐꯥꯊꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯈꯣꯏꯁꯥꯎꯅꯔꯛꯇꯅ ꯂꯝꯕꯤ ꯊꯤꯡꯕ ꯏꯔꯥꯡ ꯍꯧꯔꯛꯄ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯅꯤ ꯑꯩ ꯆꯠꯂꯨꯔꯒꯦ ꯃꯆꯥꯗ ꯊꯕꯛ ꯁꯤꯟꯅꯈ꯭ꯔꯕ ꯇꯨꯡ ꯁꯅꯥꯌꯥꯏ ꯏꯔꯥꯏ ꯂꯥꯏꯊꯣꯛꯅ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯣꯊꯥꯔꯤ ꯃꯤ ꯑꯃ ꯁꯤꯔꯝꯂꯦ ꯑꯃ ꯍꯥꯠꯂꯝꯂꯦ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯅꯗ꯭ꯔꯕ ꯃꯇꯝꯅꯤ ꯏꯇꯠ ꯇꯠꯇꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤꯅ ꯁꯅꯥꯌꯥꯏꯗꯣ ꯃꯇꯣꯝꯇ ꯉꯥꯡꯖꯕꯒꯤ ꯃꯑꯣꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩ ꯌꯥꯝ ꯍꯨꯜꯂꯒ ꯉꯥꯡꯉꯗꯤ ꯀꯩ ꯁꯥꯔꯦ ꯋꯥꯔꯅꯤꯡꯁꯨ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯑꯀꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯋꯥ ꯉꯥꯡꯉꯛꯑꯗꯤ ꯃꯊ꯭ꯋꯥꯏꯗꯣ ꯂꯥꯟꯕꯤꯕ ꯇꯥꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯦꯅ ꯅꯨꯄꯥ ꯑꯃꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯗꯗꯅ ꯊꯋꯥꯏ ꯊꯥꯡꯗꯣꯔꯛꯏꯔꯁꯨ ꯈꯪꯗ꯭ꯔꯦꯗ ꯁꯅꯥꯌꯥꯏ ꯑꯃꯨꯛꯀꯁꯨ ꯁꯤꯅ ꯐꯠꯇ꯭ꯔꯅꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡ ꯂꯩꯗꯧ ꯁꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯕ ꯃꯤꯆꯝ ꯃꯣꯏꯗꯤ ꯄꯪꯆꯥ ꯆꯥꯔꯒ ꯄꯪꯍꯤꯡ ꯍꯤꯡꯉꯨꯗꯅ ꯉꯥꯡꯕꯤꯅꯕ ꯃꯤꯅ ꯐꯥꯎ ꯇꯟꯗꯅ ꯉꯥꯡꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯍꯩꯄꯥ ꯁꯥꯔꯗꯤ ꯁꯤꯅꯤꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯖꯔꯤ ꯅꯠꯇ꯭ꯔꯣ ꯑꯔꯣꯟꯅ ꯍꯣꯏ ꯃꯦꯗꯥꯝ ꯁꯅꯥꯌꯥꯏ ꯑꯃꯨꯛꯁꯨ ꯃꯉꯣꯟ ꯇꯧꯔꯛꯂꯒ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯃꯤꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏꯗ ꯋꯥꯍꯩꯗꯨꯃꯗꯤ ꯈꯤꯇꯪ ꯍꯪꯒꯣꯏꯔꯛꯏ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯅꯥꯆꯦꯞ ꯑꯣꯏꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯛꯂꯤꯕ꯭ꯔꯥ ꯀꯅꯥꯗꯕꯨ ꯍꯥꯏꯔꯤꯕꯅꯣ ꯆꯤꯡꯅꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯦꯗꯥꯝꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯨꯅ ꯊꯝꯂꯤ ꯈꯪꯒꯟ ꯎꯒꯟꯕꯤ ꯃꯦꯗꯥꯝꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩ ꯃꯥꯅ ꯔꯦꯀꯣꯔꯗꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝ ꯈꯪꯍꯟꯗꯕꯗꯣ ꯁꯤꯡꯈ꯭ꯔꯕ ꯃꯦꯗꯥꯝꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯁꯨ ꯃꯥ ꯀꯤꯔꯨꯕ ꯂꯩꯇ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯁꯥꯅ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅꯗꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯗꯦ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯅꯕ ꯍꯣꯠꯅꯩ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯂꯒ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯥꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯣ इहान हानबो ओइना मेदाम की मायुक्ता थबक अमा तौररे नमित खरसु हौख्रे पाखुम अमा पीरगे नमित मसिंग थारम लमदम तामना पाइदुना चटख्रबा काइदोकफम लेपतबि चेकला अमा खौरांना ngairiba phombi ngairi ngasisu chekla duna halakpa kari maram gidama kari gidama kadai da chatliba wahi amatasu khangan lamde khangan biramde haiduna sauruba sungam jada matom ta khoirang sabani cheksil haudaba komthok luba mikupta mitmangdagi laina mangki taksi soli asi bhakchang dumasu JSC ga imung manunga yana duna loisinakre apikpa mama duga macha piksak aduga awatpa khudingmak sialna mensillo haiduna madam na yahankre sorat numito madam sanayai sulai imungi awabada saruk yari taklammi nauna lukra oihurabi loina bidudi ningamda tengthase amuktang halakko haiduna sumangda thamliba sanaraina pareng lengduna hugliba mapuroibagi photo dugi mamangda makhut pop pop phuduna malem leimaiduda chakchana tengthari halaklaroi khanglobasu halakpa khak pamjabana khangamda tawriba ningaida marol thoktraba thawai pandraba photo dudagi thawaiduna ai lakle hairakidawba wahaiduni mana hausik taninglibase mayam singdo nupidugi mikap miracle aduda kaptaba amatta yawnadre phabanida tombado lehoriba angang singsina karam tawba si ngaktani ngasi wariba magi nupi saktam uraga nungaita sakna sonariba adubu hayengi numit amadaso kalakpen yengsinduna khongthang kuding luhanbidawba wangang kuding nganggadawba migi masing saruk tangkhai hina tillabani madam gi wakar nupi khara nupa kharana sumangi matai chokri da phamduna madam da nupi dugi matang da nungaitaba wari kaya amaso liduna khangalli aduga amukna laptakna khara amana madam mu yenglaga asumna sungangneri
Nungaite taurise Madam sisu chawbigi phibam si ubada masu kaplini taurise Yam phabani Kendra sigi MLA oibada matik saba Madam ni Mane Education Minister oibagi natro chawkhatlibase Masa nupa haire apha private school mayam ama linkhalle Macha nupa sina semgatana kayam chawkhatle hawjikte Moigumba phaba tholau hairibani Khangzadaba lairik heitaba halsingi warini Ataba kharani nokningdauba adubu loksing leiba misu yaudaba nate asumna hainarei chibon phongna ngangluba sukija Mane education system chawkhatlangi hairadi leiriba government school gi mayamse masi winu honabadi kai baha private school di school natre sel tanpham oiraga leirabani Sakhi adumnasu hainu matam amada sarkarna suhellamiba mayamdo sengdokpa loidribani Sarkar ama sillaga minister ama sillaga ne loinamakti sitnana sitokpa ngamgadaba natinhi yengbada kallu Chawbi si sunungaiti macha sibudi madamna larik keke loina tamhallani hairaso nungaiti yamna Matam amadadi poro mamaga law sangam amaga onaba adumaina hawjiksu nga kezi amaga mi amagi thawaiga mahut sinare Irang hauraga achungba puthokpa Ngamdraga asiba khaktang mangzadawbagi sarukne sil khara phangjaraga khitang doirasu kanajarisi pharabani JAC na sinbidana sil khara phangjaise yam phakre Somdana larik laisu haiba hal nupa khara sarkar yaningdatuna sarkar da thodok kodingmaki maral siri Phakraba angangni line hek mangida ipa imana poklakliba ikhuisi Karigumba amagi haktakta hekta thawaise mina hatingba matamda hatkidawani khallubada hingba phoktalabani aidi aduni misam kayano case loishindana achumba khangma ngamdadana leikribasibo district amagi office ta loishinba ngamdaba case na chimbu wangkhai paiduna leramgani nate mi amagi thawaibu lag anmani piduna yaradro sangkraba chahi kaya sida matai manau siga maiga tanjan jaraga ingna jikna hingjada wusi imungsi pungmang hi manghalledana case ama mapung phana matam changdana loishinba ngamba ukil su leitre criminal matam chana phagatpa ngamba police officer su leitre irang tawdri phawba lambi thong semni khangdaba sarkarna masing yamkhalei ngasi saramba thong building nongalaga ningkhai hanba ngamba crore tara changadaba project amada lakh tara da loishinba ngamba management yam haiba engineer thikadar mayam sinane marul ama hingheidre leibakse nungshida aikhoina naha oiringai matamdo hojiti fattaba sathi ba thodok wathok ngakta manghe ngaikre mika mirau khol mayam sibo masa gi mathau khangba officer ngakta ngairamaga karigi lefan mangamoidoribano thabak ama haidokpada chahi 10 kun changhan mangamba sarkar sinabu kari afaba thabak torakkadaribano tungdana mi amagi career manghanba khaknatana karibu hairibagi ngasigi lengakse haujikan si urasu sinnadraba tarsu tasinada ai soidanaba loiri haidana tumin khallaga chatpana mafare hai lukhrabi dubo madam to the consul kapjai madam higi puloi bagi misi ki matangda madam da nungsi biduna langla langsit amatang di puthokpi mahayam phabani pira ipasel khara sida koi mai chang no kamai ni hingdu mana adugi sum mathakta tamong ki punsi bu kai shulai tana manghan bikiba makhoi da chairak bibi sanayai sumong du consul na thembi mama magi tampakta pindana kapchawgum napi du madam da chena kolaga teng thazai sanayai na ai lei sidi ai gi kendra gi mi amatta ai leri ngi sokpa yaro yu ngawa amana lauri aduna ro ngasi inausina leikidrise mamang dasu ai leri kanam da sokpa yaro hairaga sikiba mayam du yi waroisin purakibro bom pokhaiba gi thodokta ikhura gi macha amasu sikibani adu so dum kemta haina khidabani ne sarkar na wa laude nawa am ta laude noina hatpa mayam singdu khamjin boy lauksinar boy yunga putu da jaiki hai madam da taxi khasi yaw da batawganu ko yu thakpa se mamai mami khangda ge thajal mathi bom pum kai thauraga aphau sadana amuksu lauri
Medam gaina nawam ta lode mayam gi mamani mapani hairaga kari gi medam mingau du gi khairabani ekoi si moi gi makhada leiba minnai ni haibado noi bulai ro lai oradi lai bam ta kachuge aini yu thai se sel swat wa ta oigena thui nawam ta lode medam gaina thui mayam changdana pharaga yingau badu puthokre mayam gi kin khuba khra sa chakre Sanaya manasu lokra biduda magi pocket tagi sel khar su pirami. Sel duna pirambada medam pai wa khangi ngak tani ngang na kriba. Kanam tana sel pamdi mihat pa puthok piyo haiduna yaning da bu lam khide. Sel du lahodrabasu mihat padi puthok pa pak na ngam laroi. Aduna kana bakra phangbasina pai khanaduna sel khara ado punsi amagi mamal oina. Laibak thihoraba imung amagi achit akom kitang da sumi na bahaiduna yana kibatabani adubu lalibasi kanano Borisu school bag tumagayan silaga piba hoida lai Lairik paning manate mayum na mapaga mamaga na lairik pading ang mandana piba hoida notes kara silugi haiduna machigi activado da lai Boris na yorakpada hanadagi sumasa khangmanina gate to dum hangdorei aduna ma su thauzilagle sumang da phamduna leiramba ahal khradu da onsilaga piba leikibro iben mayam tilona maning da leikibane gari start muthatte backyard lomdu da tre thauzilei laptakna firipa piba ga archery sanarambada urakpada masu yawningmana momon tawduna gari da speed ta lei khatla thauzilei Saktik sangba ani manapi hauba lampak macha manba sana phamduda gari do khamlaga phan chongtharaga ani du nairi manakta changsilei Firipasu Boris ubada khara harawi tamnagi paw hangpam thibada waduna leijarambani Filipana Boris koireiro Boris mathau chinba lairik pazaba ngang sarai kaidino tamu ai koibaga sangdi Pibada notes kitang singina laini. Pibada mo silaga. Phone do so pai de hairaga nang diswai da 10 ka palai rami boire. Filipa magi lidung da Boris ta pirei. Nabani sana zaro. Boris su thakka loksili. City Mobile Legend daga yawba badang travel warrior do madro yingu piba. Pibana Archery training tawfam dagi equipment huralaga pukiba police na farak puran be amale warrior kaina taptage osilakani Filipadu noglei Boris noi che du kam kan halakani haige khangde da Delhi de nupa am phangraba kaino gyan ga tade phangrasu phare mayum pan khri bani phuna bale pani kai maramgi chalini ga haramge ba Boris to mukso as kaino tamo yam kupna hangisiba Pibana Maram laidana hangini paukum khra sengnam ta piramo mamang da pau noi che da sola laidana ne lairik pa ba ya da baini ngarang sar manglem gi test 50 manung da 15 kak phangkhrido Boris na yare pakti nangi kadar chap chana khangi ko thaina class 10 da su English ta fail oiraga aina nangi mangdala aga haizabana hai loina kauthuona sap solambadai brain phaksin kibani kaina aingonda badnam ga tawkibado ai kaudri Pibana Ado miss ka pawam to phawna da bro phawna de da call ga tawdi tanna ai Pibana Boris nang hore nyum yoraga pawam to phawna na basilo akoi tangmo se noi che wakhal da ngawr bani koina pai bi che kla ikhawlang labada tawbai seido phire pa mention tawraga noi che dam ta thajin ko som da amana ngai na khangnaba as akoi che angaw bi dubu thok thak sum chamna hangi oiramni tamona Som da idi sitlaroina pakhat padan luara kansida inkhol khara pipasida Nangna ngawbini hairaso kana khangba angel oirambaso a book carry by its carry leidaina ama as tawzaningi ba pramansiga haijadrisiga don't buy a book by its cover haibani Filipana don't just a book by its cover Piba Boris ta tikhattana noksilaga Ta siga hayuga saradana khuiramani nai pakising Boris na school da tamdaba wahi paring do hairaga kai kana dorige exam da hangak tok sunati
ꯀꯥꯟꯅꯗꯕ ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯑꯩ ꯑꯗꯨ ꯋꯥꯗꯣ ꯇꯣꯛꯈꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯣꯏ ꯆꯦꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯉꯥꯎꯆꯠꯅꯔꯦ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯊꯛꯄ ꯍꯧꯔꯕꯅꯤ ꯐꯤꯔꯦꯞꯄ ꯑꯉꯥꯡꯁꯤꯡꯗꯒꯤ ꯋꯥꯉꯥꯡꯗ ꯈꯤꯇꯪ ꯅꯣꯛꯊꯣꯛꯈꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯋꯥꯈꯜ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗ ꯈꯤꯇꯪꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯍꯜꯂꯨꯏ ꯕꯣꯔꯤꯁꯇꯨ ꯃꯈꯨꯠ ꯑꯅꯤꯒꯗꯣ ꯐꯜꯂꯞꯀ ꯇꯧꯔꯒ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯩꯈꯤ ꯐꯤꯔꯦꯞꯄꯗ ꯍꯛꯆꯤꯟꯅ ꯉꯛꯅ ꯌꯦꯡꯉꯒ ꯑꯦ ꯀꯩꯅꯣ ꯇꯥꯃꯣ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯆꯦ ꯄꯥꯝꯃꯤꯔꯣ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯄꯥꯈꯨꯝ ꯄꯤꯔꯗ ꯅꯣꯛꯈꯤ ꯆꯩꯔꯛꯇꯨꯗ ꯕꯣꯔꯤꯁꯅ ꯈꯪꯆꯩ ꯆꯩꯔꯛꯏ ꯑꯗꯨꯏ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔ ꯐꯣꯛ ꯏꯪꯉꯣ ꯌꯥꯗ꯭ꯔꯕꯤ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕꯤꯗꯣ ꯀꯣꯏꯔꯨꯅꯨ ꯁꯣꯅꯣ ꯊꯨꯡꯕꯅꯤ ꯇꯨꯡꯗꯅꯦ ꯌꯥꯝ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯔꯤꯒ꯭ꯔꯦꯠꯅ ꯊꯣꯝꯃ ꯌꯦꯡꯖꯧꯅꯤ ꯄꯤꯕꯥꯅ ꯀꯩꯅꯣꯍꯦ ꯃꯆꯦꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯁꯤꯗꯔꯤꯁꯤꯕꯣ ꯕꯣꯔꯤꯁꯅ ꯁꯤꯗꯕ ꯅꯠꯇꯤꯌꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯥꯅꯔꯣꯏꯗꯕꯤꯗꯣ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯥꯏ ꯈꯨꯅꯕꯅꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯍꯧꯕꯤꯔꯤꯁꯦ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯁꯨꯛ ꯌꯥꯝ ꯐꯕ ꯇꯥꯃꯣ ꯑꯁꯤꯗ ꯏꯆꯦ ꯁꯣꯅꯣꯗꯨꯅ ꯂꯩꯈꯥ ꯇꯥꯍꯟꯕꯤꯕ ꯄꯨꯟꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯌꯥꯔꯦ ꯅꯕꯥꯅꯤ ꯈꯗꯥꯡ ꯂꯦꯞꯄꯣ ꯁꯥꯟꯅꯍꯧꯔꯣ ꯍꯥꯏꯅ ꯐꯤꯔꯦꯞꯄ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯃꯥꯕꯨ ꯀꯧꯗꯨꯅ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄ ꯌꯦꯡꯉꯤ ꯕꯣꯔꯤꯁꯅ ꯆꯨꯝꯗ ꯀꯣꯂꯣꯝꯅ ꯃꯀꯣꯏ ꯌꯦꯛꯁꯤꯟꯕ ꯃꯥꯟꯕ ꯑꯃ ꯆꯪꯉꯛꯏꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯄꯤꯕꯥꯅ ꯑꯁꯤꯕꯣ ꯑꯩꯗꯤ ꯀꯣꯡꯀ꯭ꯋꯥ ꯈꯦꯠꯇ꯭ꯔꯤꯕ ꯃꯔꯨꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯐꯤꯔꯦꯞꯄꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯁꯛꯍꯦꯟꯕꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯅꯏꯕ ꯄꯣꯁꯅꯤ ꯍꯥꯏꯕꯒꯤ ꯇꯧꯔꯤꯕ ꯄꯣꯁꯇꯣ ꯃꯁꯥꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯃꯌꯥ ꯏꯉꯥꯡ ꯉꯥꯡꯉꯗꯅ ꯇꯂꯞ ꯃꯅꯝ ꯋꯪ ꯄꯥꯏꯁꯤꯜꯂꯛꯏ ꯀꯣꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯁꯥꯛꯂꯞ ꯊꯦꯠꯀꯠꯂꯒ ꯈꯥꯛꯂꯤ ꯄꯣꯠꯅꯤ ꯁꯥꯎꯠ ꯐꯤꯂꯝꯒꯤ ꯍꯤꯔꯣ ꯁꯥꯔꯤꯕ꯭ꯔꯥ ꯚꯤꯂꯦꯟ ꯁꯥꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯌꯦꯡꯕꯗꯗꯤ ꯁꯥꯎꯠ ꯐꯤꯂꯝꯒꯤ ꯂꯣꯡꯔꯤ ꯁꯦꯠꯄ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯤ ꯃꯥꯜꯂꯤ ꯐꯤꯒꯔꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯑꯇꯥꯡꯕ ꯑꯣꯏꯔꯁꯨ ꯃꯁꯥꯗ ꯄꯛꯆꯕ ꯍꯥꯏꯖꯈꯤꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯍꯦꯛ ꯀꯧꯔꯛꯄꯒ ꯑꯉꯥꯡ ꯂꯝꯍꯦꯟꯕ ꯑꯅꯤꯗꯣ ꯃꯈꯣꯜꯒꯤ ꯏꯍꯧ ꯍꯧꯅ ꯍꯥꯏꯔꯒ ꯃꯅꯥꯇꯣꯟ ꯈꯪꯃꯦꯟ ꯃꯦꯜꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟꯕꯗꯣ ꯏꯀꯥꯏꯔꯞ ꯃꯌꯥ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯌꯥ ꯍꯤꯒꯠꯂꯛꯏ ꯃꯔꯝ ꯈꯪꯉꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯃꯍꯤꯒ ꯃꯄꯪꯒ ꯄꯥꯁꯤꯟꯅꯕꯒꯤ ꯑꯄꯨꯝꯕ ꯃꯅꯝꯗꯨꯗ ꯍꯩꯅꯈꯤꯗꯕꯅꯤ ꯍꯥꯏꯕ ꯁꯛꯍꯦꯟꯕꯅ ꯅꯣꯏ ꯏꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯂꯥꯛꯑꯒ ꯂꯩꯍꯧꯗꯦ ꯁꯪꯒꯣꯏꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯕꯁꯨ ꯅꯥꯇꯣꯟ ꯃꯦꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯨꯏꯅ ꯐꯝꯕꯁꯨ ꯉꯝꯗ꯭ರೆ ꯅꯪ ꯊꯤꯖꯤꯟꯅꯔ ꯁꯣꯝꯗ ꯂꯥꯛꯏꯅꯤ ꯐꯤꯔꯦꯞꯄꯁꯨ ꯅꯥꯇꯣꯟ ꯍꯦꯛ ꯃꯦꯟꯁꯤꯜꯂꯨꯕꯁꯨ ꯐꯖꯗ ꯃꯥꯛꯁꯇꯨ ꯃꯇꯪ ꯄꯥꯏꯔꯛꯂꯝꯃꯗꯤ ꯈꯜꯂꯕꯅꯤ ꯏꯃꯥꯕꯨ ꯁꯣꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯛꯍꯦꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯣ ꯁꯛꯍꯦꯟꯕ ꯅꯪ ꯑꯃ ꯃꯤꯡꯒ ꯁꯛꯁꯤꯒ ꯇꯣꯉꯥꯟ ꯇꯥꯔꯦꯅꯦ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯃꯔꯣꯜ ꯑꯃ ꯑꯇꯥꯡꯕ ꯉꯥꯛꯇ ꯁꯔꯦꯡ ꯊꯣꯡꯕꯗ ꯃꯆꯨꯒꯤ ꯃꯍꯨꯠ ꯆꯤꯡ ꯂꯩꯕꯥꯛ ꯆꯥꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯐꯔꯦ ꯏꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯑꯁ꯭ꯋꯥꯏꯗ ꯉꯥꯛ ꯐꯝꯃꯣ ꯑꯉꯥꯡꯈꯩ ꯁꯥꯟꯅꯔꯤꯁꯦ ꯌꯦꯡꯉꯝꯃꯣ ꯑꯩꯗꯤ ꯆꯥꯏꯊꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄꯁꯨ ꯃꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯂꯦ ꯕꯥꯠꯔꯨꯝ ꯆꯪꯉꯛꯂꯒ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯁꯥꯗꯣ ꯂꯨꯖꯊꯣꯛꯈ꯭ꯔꯦ ꯗꯤꯁꯦꯝꯕꯔ ꯑꯣꯏꯔꯕꯁꯨ ꯀꯌꯥ ꯏꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯖꯕꯗꯣ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯅ ꯑꯁꯥꯕꯗꯣ ꯂꯨꯖꯕꯅꯤ ꯂꯣꯏꯔꯒ ꯇꯥꯋꯦꯜ ꯑꯃꯒ ꯊꯣꯔꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯇꯥꯝꯅꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ ꯆꯠꯇꯦ ꯐꯤꯔꯦꯞꯄ ꯇꯥꯏꯅꯐꯝ ꯈꯪꯗꯦ ꯃꯥ ꯐꯤꯕꯝꯗꯨꯗ ꯁꯨꯛꯂꯦꯡ ꯂꯦꯡꯈꯤꯗ ꯈꯣꯏꯔꯥꯡ ꯀꯣꯏꯁꯥꯎꯅꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯀꯥ ꯃꯅꯨꯡꯗꯨꯃꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯍꯥꯡꯗꯣꯛꯇꯦ ꯋꯥꯜ ꯁꯦꯠꯇꯨꯅꯒ ꯃꯝꯗꯨꯅ ꯂꯩꯕꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯝꯃꯅꯤ ꯐꯥꯎ ꯘꯔꯤ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯗꯦ ꯉꯥꯡ ꯃꯪꯗꯨꯅ ꯐꯝꯂꯀꯥꯟꯗ ꯄꯨꯡꯗꯨ ꯌꯦꯡꯂꯨꯕꯗ 6 ꯇꯥꯔꯝꯂꯦ ꯏꯪꯊꯝꯊꯥꯅꯤꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯝꯂꯅꯤ ꯈꯜꯂꯤ ꯐꯤꯔꯦꯞꯄ ꯃꯁꯥ ꯇꯞꯅ ꯂꯦꯡꯉꯛꯏ ꯃꯣꯟꯊꯔꯞ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ ꯎꯄꯨꯗꯒꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯁ꯭ꯋꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯤꯠꯁꯤꯜꯂꯤ ꯁ꯭ꯄꯣꯔꯠ ꯄꯦꯟ ꯑꯃ ꯁꯦꯠꯆꯤꯟꯈꯤ ꯊꯣꯔꯛꯂꯒ ꯕꯦꯜꯀꯅꯤꯒꯤ ꯄꯔꯗꯥꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯀꯥꯟꯊꯣꯔꯛꯂꯦ ꯐꯛꯂꯥꯡꯗ ꯉꯥꯊꯔꯞ ꯂꯦꯞꯄꯒ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯤ ꯃꯤꯀꯨꯞ ꯈꯔ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯗꯨꯒ ꯃꯤꯠ ꯆꯥꯅꯩ ꯃꯆꯤꯟꯗꯤ ꯂꯦꯡꯗ ꯁꯣꯟꯖꯩ ꯌꯦꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯊꯥ ꯎꯅꯤꯡꯗ꯭ꯔꯕ ꯊꯋꯥꯟ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤꯗꯤ ꯈꯧꯔꯥꯡꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯣꯊꯥꯍꯜꯂꯤ ꯀꯩꯗꯧꯉꯩꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯁꯛꯇꯝꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯒꯗꯧꯕ
tapna chirol tawki. Dear Milestone, can you send my unspoken words to her? Kaigumba nang nangamlabadi, aina mabo khawrang na ngairi haina tambiyo. Hawkri numit kharaso ngaiki ngasi ngaiki ba asigum hawkiba numit kharani daso. Wana ngairi kibana December 31 daso oirare. Numit tharambiduna mawa mapaw tahalaktrabaso. Ngairi thazana ngasiso. Adubu ngasiso hana gum magi number do madi chatri. Bye bye numit ina mamanaba khara daso pulli. Firipo hagi yum daso thabak subi mayam mamagi chenjaba wakar khara chaksilli. Firipo hagi mamanaba khara su pullammi yum sidadi sillangamde. Mamanaba amagi phamdani. Labu ki sang mathak khak kuppa machaduda mamanaba sing pulap khoiro koiduna. Isai sakpa guitar khongba. Ngasigi nungshiraba amuk halaklaroi-daba numitsigi. Kaina bidai nungaina nungshina pinaba aroiba mikup ngainari. Angauba atauba angangba mahi wati amata. Ananba phaglang marina questionba maphamdubudi. Labuk lamhangi achikpa maphamdana hina chusinnarakle. Ngasigi ingtham thagi nungshiraba mikup simadi. Russiana ngasi numitse ek chatkibada amuk hanna laaroidabni ko. Handak chahida thokkiba nungaiba mayamsingdo amatta kaudaba oisage joy. Firipa makut nama amadana glass to pairaga nama amadana minute kangda phone dugi screen da namdana ngalallaga yengi. Ngaingamde ma puliba singduso chak chani khangde. Po BBQ semjetuna chari nga khakta ngaire. Anauba chahi amana mitmangda leppadauba. Supnagi second khara khaktamak ngairi. Mayamsingda second masing machinbalda hauna solai. Amatta oiba khonjelda pungphamda hek yaurakpaga Happy New Year 2025 haina hauna launari. Aduga amuksu painariba glassingda thangatuna cheers jongnaraga glass ta yauriba mahisingda amukta pulap yotsilli. Cheraktuda Firipa mobile dasu notice mathang lai. Firipa laiba texting da mathang yengi. Magi contact lainaba sing wish kaya ama pinarakpagi oirami. Maya maraktuda save tawdaba number amasu yaurare. Happy New Year. Firipa thuna typing tawi. Masadu thukat pakhatpagi phibamni. Nang hauraroidaba amagi mipaiduna mihungna dag humang sarsa kokchawina phung kari. Wakal manglutrasu makutumadi krani. Ay pakungai. Opsa tathokre makol thokna chakna solai. Oh shit, fiele he saida.